अहानबदा सोशल मीडिया साइट ओइदिबा फेसबुक ता मेसो थनाउजम थगलकपा माकी अकाउंट दगी ओडोल खर मैम दा शेयर तौजगे सोइदिबा मैम से सेमदोकनाबगी तक्सिनब लेपतना थोंग थिनिंगी पावर याउद्रसु मनुंग द सोइदिबा मैम से पेंदबा यामना लैरि संगशिलगा तक्सिनिंगी रिजल्ट फंगी नत्रगना फंगमोय खलगा थबक तौबा यारोय तक्सिनबा संगी रिजल्ट हाइसिदी लॉबी दा लैरि पावर दा लैरि तक्सिन लेप यादे अखोई वारी से अखोइना लीदना कनाना लीदिनो अदुना आइगी तफोम थोप ngमजब तौजगे खलगा लैजबने मसिदा रिजल्ट फंगई नत्रगना फंगक्तेना अमुक हाइदुरा मोइना अदुम तौजरुदुबु काइमसु कानरोय काई कानदिनो रिजल्ट सु फंगदना अमुक हाइदुरा हाइबा wahang hanglakli अतोप तेन तकपा यामना नुंगाइबा मरुइबा पावम हाइरगदी Luchingpurel ओइरिबा korounganba khuman ibuthau pakhangba laining-thau sanameina chanbibedagi asoi angam yauduna oti loiraduna yumda halakpagi saktamamani panam pausi digi maruibi I pausing khongga saraga Manipur top channel gi meke digi meyamna thamjagi ahanbada Manipur gi iranga mari lainana Bangalore thaunikre MMAB na India government da point manga yauba warol ama piduna taksinkre Manipuri Meeting Association Bangalore Ebina sinduna Manipur mamang say English singaniga kungo humdoidagi narco cookie theorists na mitay singda atamna landarak say ama mapung farakpaga mari lainana ngarang Bangalore Manipur ing tapahanjilang na mapamadugi mitay sing puna tumina isora thawni jabegi thorang pangdokre MMAB na thadorak wasi roman hai Manipur sahi ama faraklaba lana si cookie militant singna mitay misam kyagi yummay thaki badagi miyoy lising humfu henmana Relief camp sing na changjafam lauduna awaba khangduna lairi amadi misam kyagi punsi pikhamnakre kaya ama soinaiba ohenduna lairi India gi national security da singnarakliba sigumba thawong asigi khwaidigi maru oiba maram singdi Myanmar civil war thokpaligi mapamadugi sin kuki jawmioi kya ain kaina ngamkhai lansilaktuna Manipur sangsilakhiba asisu asoba maram amani Anisuba maramda mapanagi sangsilakhiba sin kuki jaw singna Manipura paktaknana singi sarokta umang kokthokuna popi pami thajilakpa amadi drug ki asoba lalonpham oirakpa loinana drug yonpham oirakpa sini nakala maramda government ki suspension of operation susna riba kuki khulai paibisingna sugi ground rule thugaiduna mapanagi sangsilakpa sin kuki jaw singa loinana makhoi goeba tokhaiba lengak talakpa khorakpa sini Manipur thoklibi irang amadi oirakliba phibam asigi matangda MMAB na India government point manga yabu waror ama piduna taksinkre hari point sing adudi border security mapangal kangkathanduna ain kaina yumthangnaba Myanmar lebaktagi mitop sing sangsilaktuna national security da singnarakliba si thingna bohonaba ani subada koki militant sing khulai thadokhanba ahum subada national highway da nomagi sangdaba yadraba polam sing pusilakliba si apan ba yet papi handana free oina lambi singasida satpangamnaba akan ba security gi thabak lokhatpa mitei bu ST lista yahonduna masingyam jadaba yellow furup ama oiriba mitei singbu constitution gi ngaklo pi pamadi Manipur gi ina khulaba national resourcing lamda masigi na oiriba tele leiba mioi kya leiriba madi cultural heritage asibu trade and commerce ki khuthangda economic growth leiba lamdam ama puraknaba invest toba haiba point singsini Loina Manipur tangdu laitaba puraknaba tholakliba irang asi kari maramdigi amadi karamba kanglumna thukanbano haiba muna thidoktuna makhoibu maramda halankhinaba akanba thabak India lagana lokhatpiu hainasu MMAB gi siroladuna central government ki pungning singsin ki hairi atopa pawmona thawal amadi kaksing district ki mafam kyarasu maira kanaki haukiba sai English ngani kungo homdagi me ahumdagi hogduna Kokinar ko theories na Manipur gi saktam bu thugaina ba madi mitei sing gi mathak atamna na satharakli ba lana si sahi ama mapung farak pagaloina Manipur gi saktam kaidana bu hona bada irei baki damak thawai kakraba mitei athau bu sing gi mapam da ikai kumna bu utpa oina tongan ba mapam sing ngarang numidang miyam na maira kanakre Hairok apunba club amasum hairok apunba maira pai bisingna silaga ngarang numidang hairok wangjing lambi pareng hairok kaitel mapada miyamna lambi gi nakalda pareng sana leptuna maira katuna athau bisingi mapamda maira kanaki miyam aduna koki narco theories Manipur gi maru fauna muthalo Manipur gi sai fara balan athupa matamna luisilu koki narco theories da separate administration pbr India lenga ki misang mikai nai ba thawong yaningde haibena singmu khulaw kya sulaki Amaramda
Wangjing Gram Panchayat Apunba Club Organization Sila Kuki Narco Theorist Mitei Singi Matata Satarapa Lan Sahi Mapung Farapada Lan Ashir Tawai Kai Krapa Mitei Atubu Singi Mafamda Ikai Kumnabu Utuna Mairakat Pegi Thoram Ngarang Wangjing Hodamba Maning Lekai Leiba Pioneer Club Wangjing Lampak the Pantoki Mia Maduna Kuki Narco Theorist Marufong Mutatlo Haiba Kolauksing Laki Tauramasi Tawalamasum Kaksing District Apunba Loop Tagdalna Solidarity Day Haina District Ani sigi tuan belup singa kusam naraga pangtuki mafam kya mairakat ki maramasida kaira apun maira pai binu pilum na sinduna ngarang numidang kaira kaitel lampa community hall miyam na mairakat tuna mitai ethaubu singa ikai kumnaba utpagi thorom pangtuki thorom dugi saruk ama oina sai ama mapung faraglaba manipur gi irang lengakna athupada lusilu irang asina maramoiduna mayume kei mai thadopiduna relief camp sangjafam lauduna leiriba mitai sing masa masagi yumda atuba matamda hanjunna na balenga na kono manipur lenga ki thausul yaning de haiba khulaw kya lawki ikai kumnabu utpegi thoram masi kaksing district ki tuan ba mafam sing desu district asi ki manungda leiba lok kya na sinduna pangtong ki langsai thauna kaksing nasu kaksing lamkhai de leiba office su miyamna Mairakat tuna ikai kumna botki wabagai kaithel su miyamna mairakat ki haiden su pau sida makhata na fongdorakli makasa tarak poina to papaman congress ki lusing basing pangdaba mikithi ngaktani haina Narendra Modi na sidakre congress ki lusing basing mikithi ngaktani matam ama Pakistan India attack sa thrakpa matamda congress ki lusing basing malem ge lebak singi mamangda kap lauduna question chen giba pangdaba ngaktani haina prime minister Narendra Modi na sinakre Jharkhand ngasi pangthukiba anirak suba mikhal gi campaign ga mari leina palamu amasum gumla pangthokpa miyam tinba mifamda wangang laduna prime minister Narendra Modi na congress ki lusing basing pangdabani haina sairaduna Narendra Modi na hai Pakistan toina India attack sa tharakiba matamda congress ki lusing basing asi gumba nataba mapangal kanba nation amagi damang mapangal kanba lusing ba mataktai mangna makha taraduna matam ama India terrorist na toine attack sa tharakiba matamadugi congress lengana malemgi mafam kyara question duna mating pibi na bahai nonjaki ado bangasidi Pakistan malemgi lebak singi mamang na kable hauzik Pakistan gi lusing basing na congress ki sas prince pur leba sigi prime minister ohen ba pamli adobu mapangal kanba India amagi dama mapangal kanba lainga ama darkar oye masu mapangal kanba lainga amagi dama Modi government ai koina darkar oye hena su prime minister Narendra Modi na fongdoki maki government na paikaliba thabak thorom sing thara duna mangna prime minister hek oirakbaga terrorism gi mathakta akan mathabul akhotuna surgical strike sing wasathaduna Pakistan bu thakthak ningan ki Jharkhand ki ruling Jharkhand Party Murti Morsa JMM amasung maki alliance partner Congress saiduna Prime Minister Narendra Modi na hain political party ani asimaki lusing basing lebaki thabak tawbagi mohutta corruption mai onsinduna masagi marul mathum pasinduna lairi makoi gi masa masuk singi damak yamlaba senpam black money kya pasinduna thamdi mana makha taraduna hai ehak isamak lairaba misa ama oibana leba sigi leita laira singi mamita tariba awabigi piye du mek singna khangngami Maki ahanba mikhal gi rally edu palamu da leiba sian ki airport ground na pangthoke duga ani suba rally na gamla gi shihai da pangthoke rally singa du da BJP gi mirep sing BD Ramanamasum Samir Oran gi bot khongki prime minister na miyam tinba mifama du da makhata na wangang laduna Rahul Gandhi gi maming gi pandana maku congress gi prince ni haina kauraduna mangna matam punamakta Modi gi mit ki pi uraga harauzaba pui mana bot amagi belu asi kayamna wanggi haibigi matana palladuna bot amagi sakti na kumja english ngani ga taraga marida malem pumana India gi democracy bu ikai kumna bu utkibani mana ma ki politics ki sahi kunga manga gi khongchat se minister ama oina amadi prime minister ama oina miyam gi tawduna lakli ba thabak sing na hawna ningsingki ma ki political gi khongchat asidanga si phawa penny amagi scam da sena ba laitri ma ki sei taragi service na lewa sigi lairaba crore kunga manga lairaba dagi ko on mangam ki adubu Jharkhand asidi senja thumjana thalabi state ama hoiri senja thumjana haraba mafum ama sakhot pangam ba hunade JMM gi lusing basing amadi hanagi chief minister Hemanta Soren housing na money laundering case ka mari lainana jail lairiba miyoi singi mingdi pandana Narendra Modi na hai Jharkhand lut tawbur sena bu khudem ngasidi loge ba sarak phangduna lairi
Congress amadi India block Luchingpurel maki maramda aranba wafam kya ama miyamna sandokli adubu makhoi asi apangba Luchingpurel ni haina khali haukiba sai tara asida mangna aranba thaba amata tawkiba leithri masigidamak ehak sakthok sabapui ehak na matam pumbada leba sigi constitution bu khuramjari Baba Saheb Ambedkar bu ningjaba singi marakta mahaksu amani haina Prime Minister Narendra Modi na makata na phongdokhi Atopa pawana mitai masama UNLF arambai tengol la haiduna kopak na tharaga madi phajilubagi thong kandem tarokli haukibe April gi sasat kuntra gi numidang pung mangaram tarakpada jiribam gi ningthembam dagi nare sai kunga taruk kauba mitai masama boravek rasatpagi lambi mongbung manaki sabaga na kuki militants oiramgani singnaba kema frakshat pa madi aphaba khulai paiba miwei taragum doirom na maku Kamlaga UNLF arambai tengol la hangbaga loina kopak na tharakpa madi fajindno thamlaga numidang pung nipan adu wade thadurakiba thawongbo lising siri na akan mamona kanem tarakli seola sina hai Manipur gi mafam ayambra sahi amagi irang asida soolaba mafam sida laminari ba furup kang lukayana santi ngak tuna thamlakli ba asibu thugaina basilakli ba thawong asi matung amu hana thokan bigano amaromda me saisat ani gi pung amata pa matamda usathol jiribam da leiba Pakhosen singsan say kuntragani pan apokpa lalkolin singsan kauba miwe amagi wana sapa posay laitaba tukanama amadi zoni naisiel say yang kagin ito apokpa tanden naisiel gi mi lainadaba wana saba yum ama sakangdaw ko kimiliten sung oirangani singnaba miwe krana security laitaba mi laitaba gi kudong saba lawdo may thadok gi thawong bu lising gi may kaidiga sinakanem tawe hari loina na namilasi gi pung taramatho helakpada jiribam police Naka checkpost langang pokpi jiribam na kuki militants na bom amadi nongmai na singba sejuna na landarak pasi fruit muscle yengthi na hanana basilak pathong amani haina lawi mari laina ba authority na matungda siguma kangluk kayana nungsi sana na hingminari ba jiribam gi santi thukai na ba matungda asiguma kangluk kayana nungsi sana na hingminari ba jiribam gi santi thukai na ba thawong ase amu hana thowan bidana ba section tharang lokapina ba appeal tarokli makhasa tharak poina Panam pause ki editorial me amna thamjage Manipur gi khandaba minungsi yaudaba Prime Minister oirabra tungan ba maming thonduna Manipur gi mafam kyada narco terrorist kuki singna yellow mi mitei singda atamna landara ku sahi ama mapung farak pagi thauram sing Manipur da lairiba lukyana ngarang me gi ahum da pangthok na kre haibasi Manipur lenga amad India lenga na soidna khangdaram lagani pangthok na khriba thauram sing adugi Nungaiba warul sing de loinamak iman mannaram gani khali Pauksi esi kalam asida kyara khana phongdok tuna ikhrabasing adumak sahi faraglaba langi saithing khangba ngamdraba miyamgi tuan ba anauba khongjanggi mayon honglaga khongjang changsinanaba sem sanarpuki mami taba horpugum tarokli habige ngasigi maramdi loisinba naigadauba mandaba lan asina maram oiraga state lenga amadi central lenga ta pendaba kyana maram oiraga lamdam asigi miyamgi luton karaba pendabasing kyamak leibadigi oirakpu oigani khali nakala maromda relief camp lairiba lanjena duna awaba khanglaga lairiba singi pn bi wakham sing phongdok laduna phongdora pasingi manungda yamna thamoi sokningai oiba wafam sing kya yorak liwa sima India lenga amadi Manipur lenga na tha taragani ti farak laba lana si losinana ba sinbegi mami tab urakta badigini haibasi ngasi state amadi center lenga ki thausilda aswaiba kyamuk leibadigi oirakpani haibada langa da mandi khali ngasi India lenga Kari maramgi loishinba naidaba lan oina makhatana lan asi sathalibano haibigi wahang sing lakpigi maramdi Maralna mapot farab narco terrorist bu saukan kanduna thambadagi makhal makha kyagi wahang sing lakpu irangani nakala maromdana India gi Prime Minister na sahi faraglaba Manipur gi lan asi lushinana bagi tharang amata sinbigi mamita ba udabana maram oiraga Manipur gi miyamna khwaidi gi hena pn bagi khulaw lawna bagi maru hunduna lehan ba haibasi PM ama oina Manipur gi damak kari sukhandaba minungsi yaudaba amadi minungsi khangdaba oina lamdam asigi miyamna khannabigi sang nomagi helakli asiguma kya asina maram oiraga ngasigi Manipur gi yelhomi singmi tami singna India gi karamba aronba agenda leiba manbigi thawong oina yelhomi sing maru oina yek sarai leiba Manipur gi miyamna khannarakpagi sang nomagi helakli amabu oiro ngasigi India lengang na Manipur gi yelhomi singi pendaba sing asi
koknaba atupa matamda sinba pamnariba asida ehenba miyeng senta lengana changbidrabadi makha tana thokaningdaba thaudoksin kayamuk thulakpa yabigi singnaba lerakli ngasigi malemgi miyamgi mayokta thabak tawre haina lauba yaraba narco theories in cookies ngasibu matam sangna sahi ama faraba fawada maralgi matungina serak pibigi muhutta maral laijadaba yelhomi mitei singda landabada kumai oina yengbigi thawong manbigi thawong si atuki matik sang thariba makai kaidau nungrusu india gi oina afaba oirakadaba mande maram aduna yelhomi maral laitaba singbu maral thiraga faba punma madi narco theories singbuna kankhatpa manbigi thawong atupa matamna leplaga makhatana state asida lan sathanaba india lengana sindrabadi lamdamasi yelhomi punamangna center lengakta maral siraga makhataba lalong kya satharakadra khali aduga hausukoina di myam pau simatang sai lusinjarage masu myam puna nova update ngaminasi